Security Force na Tangkhul gi Khul Shingda Operation sa Thaba Athingba Thamre TNL. Tangkhul Naga Furup Singna Khundaba Mafam Singda Security Force Singna Operation Chathaba Yaroi Kudaktagi Athingba Thamle Haina Tangkhul gi Apex Body ama oiriba Tangkhul Nagalong gi Working Committee na lauthokre. Ukhul gi Lital Police Station akonba Tangkhul Naga gi Khul Sarangphung Bilesta Security Force na Operation Chatharaga Mioi Mari Faraga Jail da Thazin Kiba Thodok Adudagi Khoisaung Naraga Tangkhul Miyamna Security gi Operation da Athingba Thambagi Warep asi Laukibani Haidi Tangkhul Nagalong da Thadorapa Cherol Amada Handak Security Force na Operation Chathaba Tangkhul Mari Fazin Kiba Adu Thadoknaba TNL na Mari Lainaba Singda Pungkun Mari gi Matam Thaki Maduda Fazin Kiba Mioi Mari Thadoktabadi Security Force Singda Athingba Thambagi Warep asi Laubani Kudaktagi Warep asi Chatnaba Haure Sarungpham Bilesta Security Force na Fazin Kiba Mioi Mari Adudi Yungfayung Kakar Chahi Kunmari AS Ninglum Chahi Kun Mapan Yaurengam Lunglen Chahi Kunmari Amasung Beriong Lunglen Chahi Yankai Tarukni Makhoi Mari Mag July Tara Marigi Ayukta Manipur Police Assam Rifle Punjab Regiment Madras Regiment Amasung Bihar Regiment Yauba Apunba Security Force Singna Phazin Kivani Khul Manakta Operation Zatharaga Phazin Kivani TNL gi Cherol da Khunja Mari Adu Mara Laitaba Micham Ngaktani Makhoi Maribu NSNIM ni haina lana maran season ba asi yaning de Makhoi Mari mag BNSS listing aniga kunhumdoi gi section 173 gi makhada mara laide haina jail da thazin kiba asisu angak popoi security force singna chathakiba thiba humba gi thabak adu logi wang madani miyoi bagi fundamental amasung human rights sing security force singna operation chathabada Khongau Naki Operation Adu da Khulgi School Amagi Potlam Sing Amang Ata Thohalam Ki Laishang Gumlaba School da Amang Ata Thohan Kiba Personnel Sing Michang Mikhai Naidaba Investigation Ama Tauraga Mara Labor Sing Aingi Matung Ina Chairak Pigadabani Haiki Operation Adu Kari Maram Dagi Kanagi Damak Chathakiba no Hangladuna TNL gi Maike Dagi Khulai Paiba Sing AR Kanboida Attack Taukiba Adu Sarangphung Bilestani Kilometer Yankhaiga Manga Lap na Laiba Humphung Khuldani Aduga Security Force Sing na Thiba Humbagi Thabak Chathabana Litan area da Tauribagi Maram Sungcha Sade Security Force Sing na Mioi Mari Fazin Kiba Adu Intelligence Report Yumpham Oigani Hairiba Adu Mapung Fadana Intelligence ni Cookie Group Sing na Piba Intelligent Oigani Haina Su TNL na Maral Sirakri Hauzik Oirak Iba Security ki checks and Thorang Sing asi Yengbada Tangkhul Naga Kulpuna Magna Mikup na Hum Sing na Laina ba TNL na Khangali Tangkhul Naga Amata Oina Punsilaga Mayok na bagi Fibam Amalakle Security Force Sing na Tangkhul Naga Singi Khul Amata da Thiba Humbagi Thabak Chathaba Yaroi Haidi